PAODAM meeting tabiribasing bohan ba makta da nomaiting konjesoy na taram oksibolo na khurumjari ngasigi mariba pauda Sterasigi laumi lising humfutara manga romda lupa karor taranipan lom direct benefit transfer ki khuthang da fangalagani haina agriculture department ke director Peter Saram na phongdokre The professional conduct and ethical standard of security guard haiba theme da nomungi oiba sensitization program ama pangthokre DM College of Arts ki newsletter campus current phongkre Loinina South Kashmir ki Kulgam district da security force na terrorist ama hatkre Mapungaba pau miyam da pizari PM Kisan Saman Nidhi Yojana gi kunlak shuba installment oina state asigi laumi lising humfutara manga romda apan besenpham oina lupa crore 39 direct benefit transfer ki khuthangda fangalagani haina agriculture department gi director Peter Salam na phongdorakli ngasi ICAR research complex for NEH region Manipur center Lamphel Pat amadi masigi makhada leiba krishi bigyan kendra na sinduna Lamphel da leiba Indian Council of Agricultural Research ICAR Northeastern Hill region Manipur center gi Loktak Farmers Training Hostel da pangthokiba PM Kisan Saman Nidhi Yojana Kisan Divas ki tharamaduda Dr. Anupam Mishra Vice Chancellor of Agriculture University, Imphal, Dr. C.S. Basuda Devi Head, ICAR Manipur Center, Amadi Peter Salam, Director Agriculture Department, Government of Manipur na thoiba mithung, Tharamapu amadi akhanaba mithung oina saruk yaki. Mahakna makha taraduna hai kumja lising ni taramapan gi February thadagi haurakhiba scheme asina ngasi faubada state asigi laumi singda lupa crore Chamapan marfutare lomda chahi khudingi installment ahumlak thokna lupa lising ani pitaduna lakli amadi scheme asigi kunshuba installment oina leibaga sigi apunba lomi crore mapan ga lakh tareta lupa crore lising kunga chamanga Prime Minister Narendra Modi na direct benefit transfer gi khuthangda pithabagi manungda state asigi oina lomi lising humfutara manga romda apunba senpham lupa crore 39 rom yauri Haiba scheme asigi makhada pithariba senthang asi leiba asida leiriba lomi singna thengnariba waba khudongcha da bakaya bu kharada oirabasu mating oina ba paikhalakhiba khongthang amani phongdokhi Tharamatuda Central Agriculture University Imphal gi Vice Chancellor Dr. Anupam Mishra na hai Malem gi oina direct benefit ke khuthangda kanaba pibada khwaidagi chawba mu oiriba tharomasi lomi singda sel gi mateng pangba khakta nate masi lomi singna hotnajari ba kaya dubu sakhang boina Prime Minister na laukhat pa thorang amakhakni ngasi gi tharomadu da lamda masi gi mafam kya da gi lakpa lomi kya da maru malang yauna sprayer amadi agriculture kits kaya yenthokhi Bopani ngasi phawada khoigi Manipur state ki oina 987 crore 987 crore khoigi Manipur ki farmer me amda phangan thre scheme chi makhada had ngasi gi 20 oiba installment gi oina di farmer lising 75000 mongni aduga amount paisa sina senpham jina lising 18 crore mongni Hena sangba Manipurama oinabagi pandamda prakitibu nungshijabasingi pothapam oinabagi damak Kakching district ke angan chingda biodiversity ecology and environment network Manipur B-net Manipur gi block ama sanga khre atangba uchar kaya thabaga iroinena pangthokhiba tharomaduda Director of Environment and Climate Change, Government of Manipur, Dr. T. Brajakumar, Manipur University ke Department of Zoology ki Professor B-net Manipur ki Vice President and Mohila, Adam Kakching ki Secretary Khetrimayum Surjet, B-net Manipur ki Secretary Saugrakpam Bubot, NIT Manipur ki former Register in Charge Professor T.H. David Amadi, Director College Development Council Manipur, Dr. Sharma Atai CDC Manipur ki Miyoi Singh Scholar Singh Environmentalist Singh Amadi Mahiro Singh Susaruk Yaki
Thongna Manipurna Film Forum Manipurga Kushamnaduna Pangthokduna Lakpa Manipur Film Award Manifa 2025 Sahi Asigi September Kunda District Headquarter Kaksingda Pangthoklagani Haina Ngasi Laukthokre Ngasi Kaksing Phoksupa Lekaida Leiba Library and Information Center Kaksingi Mipun Changda Thongna Manipurna Sinduna Film Forum Manipurgi Nauna Thopuna Bakhan Kraba Thopuroi Singh Harau Taram Opagi Tharamda Thongna Manipurgi President Yengkom Nilachandrana Lauthokibani COVID-19 amadi Manipurgi Tangdu Leitadaba Phibamna Maram Oiraga Chahi Ani Leprba Matungda Taranthoi Shuba Manipur Film Award Manifa 2025 asi amuk Makhatana Pangthoknaba Thaurangni Hairi Taranthoi Shuba Manifa 2025 ki damak entry form chatliba August 6 tagi Film Forum Manipur ki office tagi fanglagani adugi entry form pisinbagi aroiba numitna chatliba tha asigi 16 tagi oigani feature film gi oina minute humfutara nithoi dagi minute chama marfu fawba aduga non feature film gi oina minute 13 dagi hendaba oigadabani hairi Ngasigi Tharamaduda K. Ronel Chandra Maite, General Secretary Film Forum Manipurna Hai, Taranthoi Shuba Manifa 2025 Kidama Kumja Lisingani, Kulumdogi January Amadagi Kumjan Lisingani Kunmarigi December Kuntramathoi Fawada Central Board of Film Certification na Censor Tauraba Feature Film Natraga Non Feature Film Oigadabani Film Sing Adu Jury Sing na Chahi Asigi August Kunipandagi screening tawgani Khangalaba Award nominees sing amasung Neta Irawat Lifetime Mana Manipuri Cinema amasung Sumang Lila amadi Maipak Sanahal Manipuri Jagoi Isai Lifetime Mana Fanglagadaba sing September Manga Lisingani Kunmanga da Laukthokani Taranthoi Shuba Manifa 2025 asida Best Manipuri Feature Film Best Feature Film Manipuri Nataba Manipurda Khundariba Toba Kanglup Kilon Best Non-Feature Film, Best Actor in Leading Role Male, Best Actor in Leading Role Female, Best Director, Best Story, Best Screenplay, Best Music Director, Best Editor, Best Playback Singer Male, Best Playback Singer Female, Best Lyricist, Best Art Director, Best Makeup, Best Costume Designer, Best Actor in Supporting Role Male, Best Actor in Supporting Role Female, Best Cinematography, Best Choreography, Best Sound, Best Style Artist, Best Actor in Negative Role, Best Background Score, Jury Special Award, Neta Irawat Lilaroy Lifetime Award Manipurma, Neta Irawat Lilaroy Lifetime Award Chumang Lila, Maipak Sanahal, Manipuri Jago Isai Lifetime Mana, Lanthokadauribani, Festival asi Mapung Phana Pangthoknaba, Festival Committee su Semli Hainasu Laukthokki, Ngasigi Tharamaduda, Thongna Manipurgi Thaupuba Singh Amadi Film Forum Manipurgi Chairman, K.H. Kolesur, Hana Chairman Oilamba Singh Amadi Nauna Thaupuragadaba Singh su Saruk Yaki. Punjab ki Amritsar da July ki tang 12 dagi pangthokkiba Junior Boys NFC for the Dr. B.C. Roy Trophy da Manipuri Junior Boys ki football team na championship laurakpada saruk yaruba Singjamai Chingamakha High School da class 10 tamliba mahairoi Khomram Dennis School asigi headmistress Thoksom Renu na luchingduna oja singna okre ngasigi okpagi tharamaduda school asigi headmistress Thoksom Renu Dennis ki apokpa Khomram Sundar apopi RK Daneshwari Devi school asigi oja sing amadi mahairoi kayaso saruk yakhe Manipur ki football team da yaudna championship lauraklaba sanaroi Dennis ta school asigi headmistress oja sing amadi atei lanai mioi kayadagi sel gi mana pidna pungning thawatki okpagi tharonga mailenana Singjamai Chingamaka High School gi headmistress Thoksom Renu na fongdokibada haujiki matamda lairik khaktang hairaga athoiba mioi ama oigani haiba wakal adu thadokadabani Lairik Laisuda Thawai Yauba Khakta Natna Sana Khotnabagi Lamdasu Hena Pukning Changba Mathau Tai Ngasi Dennis na Manipur gi Natna School asigi mingchat purakliba asi makha taba school asigi mahairoi singnasu hiram ama hektada mingchat puraknaba honagadabani fongdokhi Haukiba July tang kulhumdoi dagi hauduna kuntra phauba China gi Pegasus Water Tower Jiangyin da pangthokiba Taranthoi Raksuba Asian Wushu Championship ta KG Yankai Taruki Makada Saruk Yaruduna Silver Medal Laurakraba Sanaroi Mayang Lambam Ravi Chandrabu Ngasi Mahaki Pongnapam Lamdam Kaksing da Miyam Harau Taram na Okre
ngasi mahakna Imphal International Airport hek thunglabaga mahakpu miyamna harau taramna opaga lunna puning thogatki mahakna mahaki pukna phamlamdam Kakching yorokpada lamdam asigi sanababu pamjaba miyamna Kakching khongnang mari fangbada oktuna mahaki sanabagi haurakpham oiriba Kakching Moirang Themlaikai Turel achobu parengda leiba NN Mangang Wushu Academy da opagi achamba tharom amasu pangthokhi panbayai Mayang lambam Rabi Chandra asi chatliba chahi asigi me thada Tamil Nadu da pangthokhiba kunmanga suba sub junior national wushu championship amadi June thada Russia da pangthokhiba Moscow Wushu Star 2025 ta su gold medal lawrakhiba laikhrabani Manipur University ki Dean of Student Welfare na sinduna the Professional Conduct and Ethical Standard of Security Guard haiba theme da nomugi oiba sensitization program ama Manipur University ki BC Court Hall na ngasi pangthokre thoramadu da Manipur University ki Vice Chancellor Professor N Lokendra Singh MU Student Welfare ki Dean Professor CH Ibohol Singh amadi MU ki Security Officer Dr. Y Santi Kumar na maru oiba mithunglen amadi Imphal West District ki Additional SP Administration K Sundar Bala MPS MD Department of Secretary RIMS Dr. Professor R. K. Lenin Singh MUG Department of Law Assistant Professor Dr. Sapam Dilip Kumar na Resource Person Singh oina saruk yakhi Resource Person Singh na thamkiba maru wakalon Singh di Security Personnel Singh na drug sizinaduna academic environment asida mapung fana masa masagi duty pangthoba pambage wakalon thamki loinena University campus ta leiriba drug users sing matau karamna tolerate tawgani loinana university ama chalaibada home guard chingna loriba chawrba thaudang sing amadi makhogi afaba matik magun sing kayama mayamna singthabidaba sing asibusu acknowledge tawinabagi matangda thamki Thoramadu da Oza Singh na Fongdorakibada program asigi mapung aba pandam di security amadi home guard chingna educational institution singda mathau tawba matamda responsible oina amadi liability leina mathau tawnaba amadi makhoi asida legally morally kari support pi na hena masagi mathauda papuning changna honagani haibagi pandam da sinbani haiki Directorate of Trade, Commerce and Industry ki meeting Makhada Social Development Society Kurkul na sinduna nongada makhalai kaida chayol ama chupna chathagadaba mobile food processing training asidagi hawkre lamgi tongan mafamda paring naina chatharakadaba training hawdokpagi thoramda lamlai kendragi MLA KH Ibomcha DIC Imphal West ki General Manager A Loken Director of Trade, Commerce and Industry ki OSDW Gojena Chingba Sarugyaki Tharonga Mailinana MLKH Ibomchana Fongdokhibada Lamlai Kendragi Sel Thumgi Pibam Pagathanaba Tongan Bahiram the Trading Amadi Tangai Fadaba Machak Pidna Ishana Isabu Tabak Pijanaba Pakalakpa Thoramgi Manung Channa Ngasidagi Hoduna Child ama chathagadaba training asi sinmani asigumu makhalgi training atopum phamdasu sinnaba thorang tauri training seru yari basingna puning changna seru yadna isa gi yumda achapoki polam puthokpa ngamna bhona biu ahan ba batch ta seru yari basingna mai pangna thabak torakpada atopa singna su tung ilakadaba maramna training asidagi kana mapung fana lohona ba apel tawki Mada makhala kai training dunia haina sadukan deko mayam lahu moi du thoya dawjum ni her kania koi na tunde na ne to dia adu ne khamau ka bakanda Heart ki anaba makhalama oriba large atrial septal aneurysm naduna heart ki mafam kayada hobadagi igi khongjel da chauna akaiba piramba ukruldagi naha Sky Hospital da mai pakna laying bangam kre masagi chahi kunipan suraba naha sa pokpadagi loinarakpa anaba si device closure procedure na mai pang chathaduna thaba khaidana heart ki ahoba sing men mangam kibani haina Sky Hospital gi chairman Dr. L Syam Kishona fongdorakli Hiramasiga Mailena ngasi RIMS Hospital da RIMS Road da leiba Sky Hospital da pangthokpa paugi mifam amada mahakna hai malem gi oina khwaidagi kumang chawshinba eco makhal trans soft
इकोकार्डियोग्राफी की मथक्ता हार्ट लाइना मखलसिंग लायेंगनबा अनौबा खुचु खुलाई मखल सुना लेरबना अरुबा मखल के लाइना असी थबा खाइजना माई पाकना चथबा ngam कुमदा लिसिंग अनि तरा मंगादगी हौना मतमगा चुनबा हार्ट की अनाबा लायेंगनबा मखल क्यागी खुलाइसिंग स्टेट असिदा पुरकना अरुबा मखल की अनाबसिंग माई पाकना लायेंगदुना लागली हौखिबा जुलाई की तांग 23 दा हॉस्पिटल असिदा पुरकिबा ओखरुलदगी नहा असि जुलाई थागी 38 दा माई पाकना ऑपरेशन पांगथोकलबा मतुंग असि डिस्चार्ज तौरे लाकदौरिबा हप्ता असिगी मतुंगदा महाकी हक्सांग असि चेन चोंगदुना सानबा फावबा ngamlagani lamdam asida heart anaba kaya mapal lamda chatnaba refer taunari adubo kanagumba specialist doctor singna mapal da chatringaida manipur da sulayeng bagi khudong chaba lei maduda hana yeninglabasu yengnaba phongdolapa si yamna thagatningai ni इरमदा मसिदा पृथ्वी की मफम खुदिंग द चथबा अनौबा टेक्नोलॉजी सिजिनदुना हार्ट के अनाबा खुदिंग हॉस्पिटल असिदा लायंग बंगम ले हाइबासी मियामना सु खंगबियु फोंदोखी एप्रिशिएट हुई अदुना तबदा मेजॉरिटी दा खंगदना सिदी मॉडर्न को टेक्नोलॉजी ने दुगा वी हैव टू चेंज विथ टाइम डेवलपमेंट ऑफ द वर्ल्ड so that our people are benefited from the developed technologies and infrastructures, which fortunately Sky Hospital has got those modern infrastructures and manpower. Dhannamanjari University DMU की मखादलिबा DM College of Arts की ओइबा newsletter campus current ngazi college asigi principal office building da chamba tharom amaga lonena form khre college asigi oida makoina hotna jaruba khara puthokduna miyam da khanganaba honariba khongthang asi yamna phaba khongthang amani haina director of information and public relation DIPR gi director ngangom utamna phongdokhre ngasi school of social sciences DMU gi din professor K Indramani teachers forum DMCA gi President Professor Y Kunja Bihari DMCA की Principal Professor S Lanchenba हारिबा मियोई सिंह असिना अतोइबा मिथुंगनेन ओइना सरुक यादुना पांगथोकिबा थरम अदुदा DIPR की Director ngangom utamna makha taraduna lamdam asida pokjaba miyoy ayamba masana masabu thakatpa pamdaba miyoy oigali adubu matamgi khonglei matung ina makoina fangliba achievement sing miyamda khanghanba changi maram asina ngasi fongliba newsletter asina college asida kari tauri haibo wafam sing miyamda khanghanbada sakyeng ningsel amagom oiragani haiki masida natana mahairoi singda khudongchaba piba khaknatana planning tawbagi hainabi ema semnaba college asina pakhalakadaba upcoming events sing hapsin haningbagi apambasu college ki maiki thamki amadi oja singna mahairoi singbo takpi tambiba matamda lonya takpi tambina ba wafam singsu phongtokhibaga lonina college ki mahairoi singi oina drug ki issue da yengsinaba oja amadi mahairoi sing punchinduna club ama semhaningbagi apambasu phongdokhi Manipuri loan ki sidai kan focus behind ba singa yana ba singa ba singa dia ma suggestion lei ai article PDF pada thawada kaida PDF ba ki uthang ba gasu apho ba ihan ham de even apne department singi mami department Lairik tamgadabani ma wanghangadabani haiba philosophy da mama mapa oiba singna mahairoi kayagi masa masagi poklakpadagi yaurak aspiration kayama namthaduna thambada natana matik chaba platform sing khudong chaba kayama watlibasi school na National Education Policy NEP 2020 na focus tawriba policy asida amuk hena mai onchinduna mahairoi singi aspiration kayagi khudong chaba platform phanganchi haina the Human Resource Development HRD Academy ki principal Sarangajit Khundrakpam na phongdorakli Wapamasi gari de leba HRD Academy ki auditorium da pangthokhiba nomugi oiba science exhibition 2025 ki tharamga mailena phongdokhibani Tharamadu the Center for Southeast Asian Studies MU ki HOD Professor Chungnen Mesnam Impact TV ki Chief Editor Yumnam Rupachandra Managing Committee HRD Academy ki Secretary Thongnaujam Romsang Managing Committee HRD Academy ki President Kongkham Manglem HRD Academy ki Principal Sarangajit Khundrakpamna akhanaba mithunglen oina saru yadna pangthokiba tharamadu da class
11 amadi science ki mahairoi mari natraga mangana punchilaga team ni funithun exhibition ajuda saruk yari HRD academy ki principal sarangajit na makhata na haikibada malemda chawkhatlakpa hengalakbage matung ina technology climate change AI ki challenges kayama natana challenge kayama su hengalakli challenge kaya si mayo nabangamnab honabada science haiba siga innovation ga punna chatminaba matamda ngamgadori bani masimakna ngasi pangthukliba exhibition asi 21st century ki skill mari critical thinking creativity collaboration and communication sing asi ki creativity scientific temperament pinaduna mahairoi sing asi bo future leader oinaba haiba wakhalonda pangthukpa exhibition amani makhata inter school gi thakta pangthukna wakhalon lai haina haike my presentation, the way how people explain things to others to make them understand. As it all matters, Mapuyu, the same Masasi, the development, young for growth, young for Masi, way and I can get the Atupa Amana. National Education Policy 2020, Masi Spirit Sisu, Nasai 4cc. Advanced Women Society Apunba Maira Paibi Awang Sekmai gi Kuntra Mari Suba Mapokumun gi Thoram Awang Sekmai Kaujingli Magi Maya Sangda Pangthokre Thoramadu da Advanced Women Society Apunba Maira Paibi gi President Usham Amubi Apunba Manipur Kanbai Malup ki President Laurembam Nganbi All Manipur Society Reformation and Development Samas Nupi Samas ki President Thoksom Ramani Nompok Lengak Apunba Nupi Lup ki President Yumlembam Mema All Manipur Tammi Chingmi Apunba Lup ki President Yambem Momod Nongchup Imphal Palem Ima Apun Beluki President Tingbaizam IBIMA Apun Benupi Luki President Laurembam Pramo Thobal District United Women's Development Organization Thobal Ima ki President Sapam Bimolana Khanaba Mitunglen Oina Saruyaki Taramaduga Mailenana Advanced Women Society Apun Bamaira Paibi Awang Sekmagi President Usham Amubina Haikibada Lamda Masigi Tungi Yumbi Oigadoriba Naha Nupa Machakaya Nishagi Ipakta Taukibadagi Mangtarakliba Amadi Naha Kayagi Punchi Maram Chadana Fake Accounter Kayada Punchi Pikam Nakiba Ngasi Maktasu Cookie Terrorist Singna Chatarakliba Irang Asina Idamda Masibu Kanaba Torakiba Ichakayagi Tawai Kanaba Amadi Imalebak Asi Kanabagi Dama Mamakaya Lady Haina Sapunkiba Lup Amani Cookie terrorist na Jingda law amata leitabagumna chathariba thawong singda lenga ki oibe action amata laukhata na leiba tampakta na PR gi marumda imalebak asi kandaba yade ngak sendaba yade haina thorakliba khun ngakpa singbu phaba ponba tawriba si yaningde Leibak asigi mapi mapa mo oina jongthorakhiba singna ngasi tumina leshin khibana Manipur da PR thamjin khibani PR asi atuba matamda lauktho loinana noba lenga ama semduna irang asigi warishin ama atuba matamda purakna hona biu haina fongdorakhi ngata tawba leibase akoi mama oibe akoi kari hani haifong khangdaba yatmu chakpa tabong khangdaba khutokpu yadaba gumdaba Masi laire tuna masi yaragadi akogi steki kangnoche mapi mapa oiba hingje sembi daga libakse phajana palani Imphal East Kaikhu Muslim Maning Lekaidagi Sima Sahani Kaubi Angalwadi Worker Amubo Mahaki Mapurobina Harkibagi Matangna Thubada Charge Thakat Piduna Akpadandi Pangan Biu Haina Misi Asiga Mailena Sem Kiba Jesina Fongdorkli Hiramasiga Mailena Ngasi Manipur Press Club ta Pangthokiba Pawi Mipamamada JSC Ko Convener MD Wahidur Rahman Hai Sima Sahani Hokiba Jun Kurmathogi Ahing Nongyaida Mahaki Mapurobina Thangna Lenduna Hatkibani Mihar Asiga Mailena Mahaki Mapuraba MD Mazibur Rahman Kaisum Sangda Lady Adubu Mihar Asigi Matangda Porompat Poliski Maikaidagi Karigumopam Amata Kanghandana Lady Madugi Matakta Ngasi Fauba Charge Thagatana Lady Maramadna Atubada Charge Thagat Piu Lunana Mihar Asa General Sima Sahani Mapuraba Madi Ate Jenaba Musing Fagatuna Logi Oba Wild Chataduna Mapunchi Chupa Kaisum Sangda Tambiu Kariguma Jesna Taliba demand Asi Tabi the Batarabadilam the Masigi Loop Singapore Laga Makaki Kongjang Jonchinaba same Sadna Lady Fundoki Sigi Saitagi Miamda Kanganjari Masigaloina Masida Karigumba Taubirakta Taragati Ekoi Manipur Pumbagi
CSO sing amadi mara paibi nupi lup singa kusam naraga ekhoi makhal makhagi khongjang changsal lakani masida koi manipur da lebiriba CSO sing nasu mating pangbiu haiduna je sigi mekai degi request tawjari Angel Children Hospital Uripoki Child Specialist Dr. Yai Khomba Taurim Amadi Life Care Ambulance Office Foizing Awang Lekai opposite Nambol Police Station ga punna khusam nana sinduna angang singi nomagi oiba free health camp ama Life Care Ambulance Nambol Jingmangi Office tangasi pangthokre free medical camp da Nambol Namadi akobeda leiba kunja singi angang chama henbel lemna layeng bagalona mathau taba hidak langthak su lemna piki Free health care maduga mailena Dr. Yai Khomba Taurim na phongdokhibada free medical care masi thangja khudingi paring naina chatharapagi saruk ama oina ngasisu weather change torakpana angang sing anaye yaroklibasi kharada oirabasu kokna na pandamda pangthokpani haiki South Kashmir Kulgam district da hawik chathariba anti-terror operation da security force na terrorist ama hatkre ahing chupa nomai kapna ki mikup nahum sing na security force na akan besexing tharang lokhat libani terrorist ama hatkre army ki chinar corps na thadokpa cheroda Kashmir Kulgam gi umang sing da terrorist khara lotna leiri haibagi pau fangbadagi security force tangsin ki thiba humbagi thabak chathaki Kulgam gi akhal area da security force ka terrorist singa khothokna ki chayala sidanga sigi khothokna ribasina marirak subani police ki special operation group SOG gi mioi singna operation aju chathaki bani Pakistan ki Lahore manakta train amagi coast kaya talidagi nanthaduna thokiba thodokta mioi kuntra sokre haina Pakistan Railway na phongdokre Lahore dagi Rawalpindi tamna lakpa train adu Kala Saha Kakuda gurung zatkibani soklaba mioi kuntra gi manungda humgi di fibam luri hairi rescue team na soklaba singbu anakpa hospital da pukhatuna medical treatment piri mioi kharadi hauji coast singdagi tholakpa ngamdana leiri railway na phongdokhibada hauji faubadi simina yaude Lahore dagi lakiba train adu pung amagi matungda gurung chatkibani Pakistan ki railway minister Muhammad Hanif Awasina railway CEO da thodok thopam da chatna yengsiluna ba khangan ki thodo adu gi maram da thijilaga numit tay ni gi manungda report pi khalak na basu khangan kre hari Sanabagi Pauda Jungi Tang Taruktagi District Kang Association Jiribam Senduna Jiribangi Dibong Kuno Community Hogi Kang Sangda Kang Kutara Taruna Sarugyarna Sanari Bahan ba Mixed District Kang Tournament Lisingani Kuimangage Ngasi Sanaki Bahum Suba Quarter Final Knockout Match da Ichel Club Dibong na LEC Babu Parabu Panjal Tarama Toy Mapan da Mighty Bapid na LEC Babu Para Tournament Dagi Lehure Hayang Nuntil Pung Ama Taba Matamda Marishuba Quarter Final Knockout Match Matchta MNCA Ningthembaga Yawol B Champanagar ga sanagani ngasi sanakiba matchta ahanba hap mamangda Itel Club Dibongna LEC Babu Parabu Panjal Mari ahumda mangjal thadna chakhi matung anishuba hapta Itel Club Dibongna LEC Babu Parabu Panjal 38 da maitiba piki Arabida Muribe Pau amuhana miyam pizere Terasi ki longwi lising humputara mga rom da lupa crore ta nipan lom direct benefit transfer ki khudang da fangalagani haina agriculture department ki director Peter Salam na phongdokre The professional conduct and ethical standard of security guard haiba team da nomogi oba sensitization program ama pangthokre DM College of Arts की newsletter campus current form create Loinina South Kashmir के Kulgam district का security force ना terrorist ama हाथ create Imes PAODAM pizaba ngasi ki di matang sa shinjare meeting tabil basing bo amukan namya kurumjare